Hello ma'am ngasi video sidi yam sang na budi na maroige ador gasu nupi oi bisingi oina yamna kanaba piwa video amadi oigani aduga aina pire lakpa matamda isada komain care tawje su mate ngma sum share taw joramge nupi akhoi de sumain tathok tasin afafata share taw na basisu yamna maru oina tra Ma'am aina pire roiba matamda changang pana lolaga chini ga yam thomandabida singna khara yam halaga adumaina thakpado yamna nungai bako isada sasana thagadi isada so sagat halaga pukten basu faudabani ado tamoda lon hanbani bako ngasi se so lon ba loirektore ngasidi tamona lon ba cha se ma hau yengage na hangaide ina som lon banina ko ngasidi aina yadrabanina pukse su khara thinba atoduna ain tamoda cha se lon bani ado ngasi se nong alakpade samai som nong se piti piti taraga som leiba ko hang treba ko weather siga su cha se thakpa yam sathina haudo ma leba ko asida leire cha se su masayam phazare sing se mayam hapal leba sing hapal mayam hapa sing ge manang nushibado atudo yamna pamsa ba haitare use ithani mayam ai so je thakna ba tawrage aduga pukthen ba khotba phawragati isa se lubna thambi ba isa sagaran ba adoi di pukthen laga su tap tap na sum pharak pani ba ko ai so adumaina sum tawi adu pukthen ba khotba budi yamna sum pire lak ba khuding gi tawbo budi nate aduga su sum tawbo budi yawe ba ko tawdaba budi nate ba ko aduna aina tawrokpa matamdadi sumaina changang sing khara yamna hapaga sumaina sasana thakpa natragana lomna leiba adumai sum tawweba ko cha sisu yam haurame chamlap tawraga aduga 15 August yoksile asida akoina nation's freedom oigibagi celebrate tawi ko adubu nupi akoigi oinadi thagi 5-6 days period lakpasida isada tasengna waisangba phawbibra phawbide ko akoina pire lakpa matamda isada yam nungaitaba fawi free oina leiba ngamde hippa matamdasu aduga chaning thakningdaba adai isa chokthaba asigumbase macha macha awabsina freedom se fazana phangba ngamdeba ko nupi akoigi ko mayam freedom oi bahaibase country ge tanate nupi akoigi su yamna marudi ko akoi isa gi nungaitaba mongda leijaraga isa gi choice da amaromda freedom haibase akoina yam confident oina white dress sechaba natragana akoina pire lakpa matamda ko nungdang ama yamna free da lik oibra oidabra haibagi tension leitana tumjaba phangjabado ko mayam hojikti adugi nungaibado phangbaga chap manare mayam handaki independence day asida isana isada asengba freedom lakes tagi fangbinaba everteen gi period care disposable panties as a gift of you asina ultra soft breathable fabric oigani assist sijinabada chumnagi akoina panties set pa domaina phawganeba ko yamna comfortable oigani 360-degree full back to front coverage pigani akoina heavy flow oiba matamda su yamna nungaibani ba ko leg oigani haibagi awaba to kaimta leiroiba ko asina wetness lock technology oi odor control tawgani fresh oina leihangani mayamda asigi period panties se kamaita we have doi ucharake hangdokcharaga aduga asiga sumaina 10 panties yawbirakani size makhal makhal loi leigani bako mayamda ai amakal lawthoga ucharage mayam asigi period panties se sumaina lakani aduga yamna soft oiba ko akoi sensitive skin gi su yamna nungai ba haibado oiba aduga sumaina stretchable oidoini blue line chain basina mu mamang oidoini ba ko aduga chain basina mu maning sumaina la ani asina pads tagi 2x faster absorb tawgani aduga heavy flow oiba singi oina nungdang gi oina di quite perfect ni ba ko
ꯃꯌꯥꯝ everteen period panties ꯈ꯭ꯋꯥꯏ ꯐꯕ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝ ꯑꯁꯤꯁꯦ disposable ꯑꯣꯏ ꯑꯗꯨꯒ travel ꯇꯧꯕꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯁꯨꯕꯒꯤꯁꯨ ꯃꯊꯧ ꯇꯥꯗꯕꯀꯣ ꯍꯩꯅꯗꯕꯁꯨ ꯀꯩꯝꯇ ꯐꯥꯎꯗꯕ ꯌꯥꯝ ꯁꯥꯊꯤꯅ ꯁꯤꯖꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯕ comfortable ꯑꯣꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯕꯅꯤ ꯑꯗꯨꯅ ꯍꯟꯗꯛꯀꯤ independence day ꯑꯁꯤꯗ ꯅꯨꯄꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯁꯦꯡꯕ freedomꯗꯣ celebrate ꯇꯧꯃꯤꯟꯅꯁꯤ ꯑꯀꯤꯕ ꯂꯩꯇꯅ everteenꯒ ꯃꯌꯥꯝ descriptionꯗ link ꯍꯥꯞꯆꯔꯝꯃꯒꯦ ꯃꯌꯥꯝꯁꯨ ꯆꯪꯉꯒ order ꯇꯧꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯁꯣꯏꯗꯅ ꯁꯤꯖꯤꯟꯅꯕꯤꯌꯣ